ꯁꯛꯈꯪꯗꯕ ꯃꯣꯏ ꯃꯔꯤ ꯃꯉꯥ ꯒꯥꯔꯤ ꯑꯆꯧꯕꯗ ꯂꯥꯛꯑꯦ ꯊꯧꯖꯤꯜꯂꯁꯤ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯏꯁꯦ ꯑꯗꯨꯒ ꯑꯥꯔ ꯀꯦ ꯁꯟꯊꯣꯏꯒꯤ ꯗꯨꯀꯥꯟ ꯃꯃꯥꯡꯁꯤꯗ ꯈꯥꯝꯃꯦ ꯃꯤꯔꯛ ꯂꯥꯛꯑꯒ ꯌꯦꯡꯕ ꯍꯧꯔꯦ ꯑꯗꯨꯒ ꯃꯣꯏ ꯀꯨꯝꯗꯅꯕ ꯃꯣꯏ ꯐꯤꯕꯝ ꯁꯦꯝ ꯁꯥꯕ ꯍꯧꯔꯦ ꯑꯗꯨꯒ ꯑꯥꯔ ꯀꯦ ꯁꯟꯊꯣꯏ ꯗꯨꯀꯥꯟꯁꯤꯗ ꯆꯪꯉꯛꯇꯣꯏꯅꯦ ꯃꯣꯏ ꯅꯨꯄꯤꯁꯨ ꯌꯥꯎꯏ ꯅꯨꯄꯤ ꯑꯅꯤ ꯑꯃꯅꯦ ꯅꯨꯄꯥ ꯃꯔꯤ ꯃꯉꯥ ꯑꯃ ꯁꯨꯏ ꯑꯗꯨ ꯇꯧꯔꯒ ꯆꯪꯉꯛꯅꯕ ꯃꯣꯏꯁꯤ ꯂꯩꯔꯦ ꯃꯈꯣꯏ ꯆꯪꯉꯒ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯊꯧꯅꯥ ꯐꯅ ꯉꯥꯡꯉꯤꯕ ꯃꯤ ꯑꯃꯕꯨ ꯃꯆꯤꯟ ꯃꯦꯟꯅꯕ ꯍꯣꯠꯅꯔꯛꯄꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯍꯥꯏꯇꯥꯔꯦꯅꯦ ꯊꯧꯅꯥ ꯐꯅ ꯋꯥ ꯉꯥꯡꯉꯤꯕ ꯂꯩꯕꯥꯛ ꯃꯌꯥꯝꯒꯤꯗꯃꯛꯇ ꯉꯥꯡꯉꯤꯕ ꯃꯤꯕꯨ ꯃꯆꯤꯟ ꯃꯦꯟꯅꯕ ꯍꯣꯠꯅꯔꯛꯄꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯑꯗꯨꯒꯤ ꯃꯑꯣꯡꯁꯨ ꯍꯥꯏꯐꯦꯠ ꯃꯥꯜꯂꯤ ꯃꯣꯏ ꯆꯪꯉꯛꯑꯦ ꯈꯨꯠꯇ ꯀꯩꯅꯣ ꯄꯥꯏꯕꯁꯨ ꯌꯥꯎꯔꯤ ꯃꯣꯏ ꯆꯪꯉꯛꯑꯦ ꯑꯗꯨꯒ ꯆꯪꯉꯒ ꯃꯥꯅ ꯃꯅꯨꯡꯗ ꯐꯝꯃꯤꯉꯩ ꯇꯥꯏꯃꯤꯡꯗꯨꯗ ꯐꯥꯔꯒ ꯆꯤꯡꯅꯕ ꯀꯤꯠꯅꯦꯞ ꯇꯧꯅꯕ ꯍꯥꯏꯇꯥꯔꯦꯅꯦ ꯆꯤꯡꯊꯣꯛꯑꯒ ꯄꯨꯅꯕ ꯅꯨꯄꯤꯁꯨ ꯌꯥꯎꯅ ꯍꯣꯠꯅꯔꯛꯄꯅꯤ ꯃꯈꯣꯏ ꯃꯅꯨꯡꯗ ꯃꯥꯛꯁ ꯂꯣꯏ ꯎꯞꯄꯦ ꯃꯈꯣꯏ ꯃꯁꯛ ꯈꯪꯗꯅꯕ ꯃꯥꯛꯁ ꯎꯞꯄꯦ ꯑꯩꯒꯤ ꯅꯨꯄꯤ ꯃꯆꯥꯁꯤ ꯆꯦꯟꯊꯣꯔꯛꯑꯅꯤ ꯃꯅꯨꯡꯗ ꯑꯥꯔꯀꯦꯟꯁꯨꯒꯤ ꯃꯣꯏ ꯐꯝꯃꯤꯟꯅꯔꯤꯉꯩ ꯇꯥꯏꯃꯤꯡꯗ ꯅꯨꯄꯤ ꯃꯆꯥ ꯆꯦꯟꯊꯣꯔꯛꯏꯅꯤ ꯑꯗꯩꯗꯤ ꯆꯦꯟꯊꯣꯔꯛꯂꯒ ꯃꯈꯣꯏꯅ ꯐꯥꯔ ꯄꯨꯅ ꯆꯠꯅꯕ ꯐꯥꯔ ꯄꯨꯅ ꯆꯠꯅꯕ ꯍꯣꯠꯅꯔꯛꯄ ꯆꯤꯡꯅꯕ ꯍꯣꯠꯅꯔꯛꯄꯁꯤꯗ ꯑꯥꯔꯀꯦꯟꯁꯨꯒꯤ ꯃꯥꯅ ꯌꯥꯗꯕꯗꯒꯤ ꯃꯥꯅ ꯏꯟꯊꯣꯛ ꯇꯧꯅꯍꯧꯕꯗꯒꯤ ꯃꯥꯁꯤ ꯄꯨꯗ꯭ꯔꯦ ꯑꯗꯨꯒ ꯃꯥꯅ ꯄꯥꯏꯔꯝꯕ ꯃꯣꯕꯥꯏꯜ ꯐꯣꯟꯗꯨꯗꯤ ꯄꯨꯔ ꯆꯠꯈ꯭ꯔꯦꯕ ꯄꯨꯔ ꯆꯠꯈꯤꯕꯗꯒꯤ ꯄꯤꯔꯝꯃꯣ ꯈꯣꯠꯂꯝꯃꯣ ꯍꯥꯏꯕꯁꯨ ꯌꯥꯗ꯭ꯔꯕ ꯃꯤ ꯃꯌꯥꯝ ꯊꯣꯛꯂꯛꯄ ꯇꯥꯏꯃꯤꯡꯗꯨꯗ ꯃꯥꯁꯦ ꯑꯃꯨꯛ ꯃꯣꯏꯒꯤ ꯅꯥꯟꯊꯣꯛꯈꯤꯅꯕ ꯍꯣꯠꯅꯔꯦ ꯑꯗ ꯄꯤꯔꯝꯃꯣ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯆꯤꯡꯅꯕ ꯍꯣꯠꯅꯔꯛꯄꯗ ꯌꯥꯈꯤꯗ꯭ꯔꯦ ꯃꯥꯛꯁ ꯂꯣꯏ ꯎꯞꯁꯜꯂꯦ ꯃꯁꯛꯁꯨ ꯍꯥꯏꯐꯦꯠ ꯌꯦꯡꯉꯕꯨꯗꯤ ꯈꯪꯕꯨꯗꯤ ꯌꯦꯡꯉꯕꯨꯗꯤ ꯃꯥꯛꯁ ꯂꯣꯏ ꯎꯞꯁꯜꯂꯦ ꯑꯗꯨ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯄꯨꯔ ꯆꯠꯈꯤꯕꯅꯦ ꯃꯥꯒꯤ ꯃꯥꯛꯁꯁꯨ ꯂꯩꯕꯥꯛ ꯃꯌꯥꯝꯒꯤꯗꯃꯛꯇ ꯏꯆꯪ ꯊꯣꯡꯅ ꯊꯧꯅꯥ ꯐꯅ ꯉꯥꯡꯉꯤꯕ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃꯗ ꯃꯤꯌꯥꯝ ꯃꯃꯥꯡ ꯊꯪꯅ ꯉꯥꯡꯉꯤꯕ ꯏꯆꯜꯕꯨꯁꯨ ꯊꯃꯣꯏꯅ ꯃꯆꯤꯟ ꯃꯦꯟꯅꯕ ꯍꯣꯠꯅꯔꯛꯄꯁꯤꯗꯤ ꯀꯔꯤꯒꯨꯝꯕ ꯃꯣꯏꯒꯤ ꯄꯥꯕꯨꯡꯁꯨ ꯂꯩꯔꯤꯕꯅꯤ ꯃꯁꯥꯁꯨ ꯀꯩꯅꯣ ꯇꯧꯔꯗꯤ ꯃꯅꯨꯡꯗ ꯂꯩꯕ ꯃꯣꯏ ꯁ꯭ꯋꯥꯏ ꯐꯝꯃꯤꯉꯩ ꯇꯥꯏꯃꯤꯡꯗ ꯆꯪꯉꯒ ꯊ꯭ꯔꯦꯠ ꯇꯧꯕ ꯃꯣꯏ ꯇꯧꯕ ꯑꯗꯨ ꯑꯗꯨ ꯊꯝꯃꯣ ꯐꯣꯟ ꯃꯨꯟꯕ ꯈꯣꯠꯄ ꯇꯧꯕꯗ ꯑꯗꯨ ꯇꯧꯅꯨ ꯍꯥꯏꯅꯕ ꯇꯥꯏꯃꯤꯡꯗꯨꯅꯤ ꯃꯥꯅ ꯀꯩꯅꯣ ꯆꯥꯔꯤ ꯈꯣꯠꯂꯤꯁꯨ ꯆꯥꯛꯈꯥꯏꯔꯝꯕ ꯃꯥꯅ ꯇꯧꯔ ꯄꯨꯅ ꯐꯥꯅ ꯑꯗꯨ ꯇꯧꯒꯅꯣ ꯃꯌꯥꯝ ꯂꯥꯟꯗ ꯁꯤꯌꯔ ꯇꯧꯕꯤꯌꯣ ꯂꯝꯒꯤ ꯏꯃꯥ ꯏꯕꯦꯟꯅꯣ ꯂꯣꯏ ꯄꯥꯎ ꯌꯧꯅꯕ ꯀꯩꯅꯣ ꯅꯨꯄꯤ ꯑꯃ ꯑꯣꯏꯖꯔꯁꯨ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯊꯧꯅꯥ ꯐꯅ ꯏꯆꯪ ꯊꯧꯅ ꯂꯩꯕꯥꯛ ꯆꯣꯡꯊꯣꯛꯑꯒ ꯃꯌꯥꯝ ꯂꯥꯟꯗ ꯁꯤꯌꯔ ꯇꯧꯕꯤꯌꯣ ꯑꯩꯒꯤ ꯌꯨꯝꯗ ꯁꯛꯈꯪꯗꯕ ꯅꯨꯄꯤ ꯑꯅꯤꯒ ꯅꯨꯄꯥ ꯃꯣꯏ ꯃꯌꯥꯝꯒ ꯂꯥꯛꯑꯦ ꯑꯩꯁꯦ ꯗꯥꯏꯔꯦꯛ ꯀꯤꯗꯅꯦꯞ ꯇꯧꯒꯦ ꯇꯧꯕꯅꯦ ꯑꯗꯨꯒ ꯃꯣꯏ ꯅꯣꯡꯃꯩ ꯃꯆꯥ ꯄꯥꯏꯔꯦ ꯅꯣꯡꯃꯩꯁꯨ ꯆꯤꯡꯉꯦ ꯑꯩꯅ ꯃꯨꯛꯅꯔꯦꯀꯣ ꯃꯨꯛꯅꯕꯗꯤ ꯑꯩꯗꯤ ꯐꯥꯕꯗꯤ ꯉꯝꯍꯧꯗ꯭ꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯐꯣꯟꯗꯤ ꯂꯥꯛꯈ꯭ꯔꯦ ꯑꯗꯨ ꯃꯌꯥꯝ ꯑꯩꯅ ꯍꯥꯏꯖꯩ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗ ꯀꯅꯥꯒꯨꯝꯕ ꯄꯥꯔꯇꯤ ꯑꯦꯛꯁ ꯋꯥꯏ ꯖꯦ ꯇꯥꯔꯗꯤ ꯐꯖꯅ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯑꯩꯅ ꯀꯅꯥꯗ ꯀꯔꯤ ꯂꯪꯖꯔꯨꯗꯅ ꯀꯅꯥꯗ ꯀꯔꯤ ꯂꯥꯟꯗꯅ ꯇꯧꯈꯤꯕꯅꯣ ꯀꯣ ꯑꯩꯅ ꯀꯅꯥꯗ ꯀꯔꯤ ꯂꯪꯖꯈꯤꯗꯅ ꯀꯅꯥꯗ ꯀꯔꯤ ꯇꯧꯈꯤꯕꯅꯣ ꯍꯥꯏꯕꯗꯣ ꯋꯥꯏꯗꯣ ꯁꯥꯟꯅꯁꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯝꯇ ꯁꯤꯌꯔ ꯇꯧꯕꯤꯌꯣ ꯑꯩꯒꯤ ꯗꯨꯀꯥꯟꯗꯅꯤ ꯂꯥꯛꯑꯝꯃꯤꯁꯦ ꯑꯗꯨꯒ ꯑꯩꯁꯦ ꯐꯥꯒꯦ ꯇꯧꯕꯗ ꯉꯝꯍꯧꯗꯗꯅ ꯐꯣꯟꯗꯣ ꯑꯣꯏꯅ ꯄꯨꯔ ꯆꯠꯈꯤꯕꯅꯦꯕ ꯑꯗꯣ ꯃꯌꯥꯝ ꯁꯤꯌꯔ ꯇꯧꯕꯤꯌꯣ ꯏꯔꯩꯆꯥ ꯉꯥꯛꯇꯅꯤꯀꯣ ꯑꯗꯣ ꯀꯅꯥꯒꯅꯣ ꯀꯔꯝꯕ ꯇꯤꯝꯒꯅꯣ ꯑꯩ ꯀꯅꯥꯝꯇ ꯅꯨꯡꯉꯥꯏꯅꯈꯤꯗꯕ ꯁꯥꯎꯅꯈꯤꯕꯁꯨ ꯂꯩꯇꯦ ngasi ꯐꯥꯎꯕ ꯑꯩ ꯀꯅꯥꯝꯇꯒ ꯅꯨꯡꯉꯥꯏꯇꯕ ꯁꯥꯎꯅꯈꯤꯕꯁꯨ ꯑꯩ ꯀꯩꯝꯇ ꯂꯩꯇꯦꯕ aduga nang nupi ani to yaw idana nasina karina kanada kay langibano fazana dum phone da dum wai sanaba yaba nga tani ko ate phone la ki ba masakhang da bala ame no mai pai ko no mai singe masakhang da ba camera loina mai footage thadok sarake footage le mak thadok sarake ko maya ado iren jana masak so lena khang nga tani ma masak to ai no bada khangani nupi masani to so nupa to so masak khangani ba ko ado mayam amta siya to biyo masakhang da bana ay gimda lama ga gi phone la ki bane adu ga isu moy nupi ani duga nupa duga mugna ba matam da to ki matik awa boy ko ai haibadi ai na nupa ani ga nupi ga langa ba je alai ba nate ba adu moy na ai sing manga mok da bane ba ko sing manga mok da bane mayam adu na kana gumbi manipur gi imam mayam ko nasar ke santur bina kana da kai langzaru dana sumaina to rei bano akoi sumaina to na ga de akoi kamaina hing mina ga ni aduna achum bagi damakta lang thengna biri ba ibung ipa mayam ko nasan na ngasi ba kanada kay langzar roge pananungay na taba ama mangang na bana kanada kay hay roge ay nako ay di miyam gi boys achum ba sing ba thamoy sing ma poto ay di hayza ba kaktane ado sumaina ay nangangza ba to bada ay gi yum dabaw laaga sumaina to basiti nungay zate ado duna kanano hay ba to akoy ay gi phone la khare ko akoy khangde phone phi hurangi badugi mari leina ba oi ta di wai do sana ba ta le dana
mẹ em làm ta xếp đi cho bio ibu ibu mẹ em có ibu ibu ima ibin mẹ em mà có em ta phone tàu rồi bà cái má xin rồi bay tập rồi ai mới thằng cái này ai quay ai cái bà ai nó Canada cái lang giờ cái bà ima mẹ em có Manipur ima mẹ em bay bi mẹ em cái mà tiếng lộc giờ cái à tụi cái Manipur mẹ em cái mà tiếng lộc giờ cái bà ai दुकान लागा मोई मुलाई तौर लागा मसाली माई मसागी इने फॉलो तौर फोन की ला सकते